Mayam Krumzari adon imperial impact news nei Rajong Thongbam Saturday night show the Mayam Butam Noksari ngasigi Saturday night show sigi show stopper biguduriba guessing asi haukibo October ki tarik kuntra da MSFDS Palace Compound habdi Manipur State Film Development Society ki auditorium da pangthokiba akhan naba yam chawba grand finale entre mapung oiba thorom amada adubu thorom si mamang da ki setum ki tarik kulum doi da ki masi audition na chingma torga tongan tongan ba event sing da changdam nara laga haukibo October ki tarik kuntrama to isida grand finale oina mapung oiba thorom oina masida changdam na basil loisalaga chahi sigi oina 2018 gi adugum laba mitei chenu gi pageant ki contest si pangthokhre lauthokhre pageant sing asi akoi mathang sin miyam na suloi khangnare hariba maru oiba khoi gi pageant ki title lobiriba aduga first and second runner up lobiriba khoi gi chanura singh masak matok phajabi changkholabi mitei chanura hum ngasi serenai show sigi show stopper in lengsim levire ladies and gentlemen boys and girls children of all ages, please put it together for the Maitei Chanura Humni, Ahan Basi, and the Chahi 2018 ki Maitei Chanu ki title Obi Krabi Oinam Merina Nihamata Merina Taramokcheri, welcome to the show. Also joining us, Chahi Sigi, first runner up Maitei Chanu Takrabi Kundrakpam, Poring and Bini Poring and Bibusu Taram Nokcheri. And also Chahi Sigi and a second runner up Takrabi Pangambam Maria Chanuni, Maria Busu Taram Nokcheri. Okay. Ato mayam na diloi khangna rabani hojik tarik kuntra ma thoi matung de khoi mitei chanu koi chanura hum sina mathang sina tonga tongan ba khoi mitei chanu first runner up and second runner up lau kre apse ato bu karag hena ngasigi khoi unabuge tanja se da mayam da amuk hena khara hena khanghong na bai tare ahan basidi khoi introduction hai tare isa gi maram da kitang takpiro karamba imungda karam lekai da pokpi ba ima pabung gi mingger ko ba ichil naw kya surokpa mai masing na karai phaw tamiro ba karai dagi tamakhi ba kitang isagi brief bio hai tare ko mayam na khanghau na ba merina de hojag merina haibi ahan bada impact bringing bi ba pumna makpui kok no na khuramjari ai gi iming oina merina chanu kawi ai ha khuraizam lekai dagi ni aduga ai hak se nursery dagi na class 6 phawba ai hak se brighter da tamae aduga 6 tegina amuka 7 fauna MRI da tamae aduga 8 tegi 10 fauna hizam irapo da tamjare aduga 11 12 na MG Evergreen da aduga ai graduation loijare aina loikibana akogi Manipur College tegini aduga aigi apokpi gi mingna oinam amuba aduga aigi apokpi gi mingna oinam Jamini aduga aigi lekhidraba aigi pupu Indramani aduga aigi bubokna oinam Thambangaubi aduga aigi chinauna Mari ne aigi ithaktai chiamalei Monica kawe aduga aina yaimane aigi makhada sana han aigi inaupa aduga makhada Rishikesh haidana magalei thagachari okay inaupa ani ne brace okay ipo ani lere okay mathang si poring am bidlak se poring am bigisu ima pabung gaming rigi lepham lekai hai tare to haibiro mai masing karai hobatam yo pakai de tambirok pa aduga ichil naw ka kana kana wi ba ichil naw ka subi ka haibi ahmada ibung raspatha chari aduga aigi mingna kundrak pang porenga bichanu aigi babagi mamingna kundrak pam tiken maite aigi mamagina kundrak pam Premida leima aduga aigi leikhidraba pupugi mamingna Barmani aigi hauji bobokti leiri aduna pujari gawe aigi ichina ani khatane aduga aigi khadi naw pama first semester ka jari kakchingda aduga aina nursery dagina class 3 fawbana koigi khangboki New Public School da tamje adagi 4 dagina 5 sahi ani bosina Kanchipur gi New Light da tamje adagi 6 dagina 12 fausina Camp Blooming da tamje khangboki okay yum je khangbok to amdo ma khangbok tagi okay khangbok kai lekai part ai je khangbok kulakpam lekai dagi kulakpam lekai part 1 dagi okay aduga aina 2016 da 12 thazabani adui matungda ai je art chidi ai jam pamjaba aduga yumgi mina nursing tamo na si nursing tamba changaba adai dai si sum hainaraktrabo ko aina pamjadaba line oibagi aduga ai je naraga yumda tholakpane chahi ama makai tamjaramaga si jai academy nursing da aduga yumda tholakpa matamjida narabani na amuk chu moi chu masa somani chalhaningdreba aduga ai je lepage ina su pamjadre na haraga lepe adi matung ai hana theater workshop yaujai adu theater workshop yaujaba jida ai hoji drama taujariba okay ado hujik college na krai da kabiri ai hoji je college ti taujadriba ko aina tholapa matam da form fill up tawbagi matam ju hen gi bana angon hoi angon khudong sada sahawda bo ko aduga ai hoji se mo khoi gi inat lining kanjaba khoi gi khangbo
student union ama akoi linkhatsaba khangabok development student union gi kadashu na kawe aduge na women wings ke secretary na phambaijari okay am active oi ri heta re koi kuringa bise okay ago maria das lakse ke maria su kitang imung manung gi wari su dum libiro ado kari lamda kari lekai da hobirak pa ima papungi kari min ko ba ichina kya suba kai ke min ko ba laila sukrai bok tambira ba adu kari kai de tambira pa libi adu kari kari activity sing is involved with high bi ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯏꯕꯨꯡ ꯔꯥꯖꯄꯨꯁꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯄꯥꯉꯝꯃꯝ ꯃꯥꯔꯤꯌꯥ ꯆꯅꯨ ꯑꯩ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯄꯥꯉꯝꯃꯝ ꯅꯥꯎꯕꯤꯆꯥ ꯃꯩꯇꯩ ꯃꯍꯥꯛꯁꯤ ꯁꯅꯥ ꯂꯩꯕꯥꯛꯇ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅ ꯄꯨꯔꯝꯕꯅꯦ ꯎꯈ꯭ꯔꯨꯜꯗꯒꯤ ꯔꯤꯄꯣꯔꯠ ꯂꯧꯔꯒ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯕꯅꯦ ꯑꯗꯒꯤꯗꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯄꯥꯉꯝꯃꯝ ꯇꯣꯟꯗꯣꯟ ꯂꯩꯃ ꯑꯗꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯏꯅꯥꯎꯄꯤ ꯑꯃꯒ ꯑꯩꯒ ꯈꯤꯇꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯤ ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯄꯨꯔꯒ ꯂꯩꯕꯅꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯣꯠꯄꯒꯤ ꯕꯕꯥ ꯅꯥꯔ ꯂꯩꯔꯁꯨ ꯕꯥꯆꯧꯅ ꯀꯩꯝꯇ ꯋꯥꯠꯍꯟꯕꯤꯗꯦ ꯑꯗꯒꯤꯗꯤ ꯕꯥꯆꯧꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯕꯨꯕꯣꯛ ꯂꯣꯏ ꯖꯣꯏꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯑꯗꯨꯝ ꯊꯝꯃꯦ ꯕꯕꯥ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯝꯇꯁꯨ ꯈꯪꯍꯟꯕꯤꯗꯦ ꯕꯥꯆꯧꯒꯤ ꯃꯤꯡ ꯄꯥꯉꯝꯃꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯧꯋꯦ ꯑꯗꯨ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎ ꯇꯥꯏꯅꯤ ꯇꯣꯠꯁ ꯌꯨꯅꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯑꯗꯒꯤꯗꯤ 3ꯗꯒꯤꯅ 5 ꯐꯥꯎꯅ ꯁꯦꯟꯠ ꯁꯦꯕꯦꯁꯇꯤꯌꯟꯗ ꯇꯝꯃꯛꯑꯦ ꯃꯊꯪꯗ 6ꯗꯒꯤꯗꯤ ꯑꯗꯨꯝ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯇꯝꯕ ꯍꯧꯔꯛꯑꯦ ꯋꯥꯡꯈꯩ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯒꯤꯗꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 11 12 ꯇꯤꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯑꯩ ILP-ꯒꯨꯝꯕ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩ ꯑꯗꯨꯝ ꯊꯋꯥꯏ ꯈꯔ ꯌꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯏꯟꯚꯣꯜቭ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ BSc 3rd ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ okay yam pai hogi merina gi kitang khangjarong ge hogi ati kari activity sing haitare kai di yaubi ꯑꯩꯁꯦ ꯊꯤꯌꯦꯇꯔ ꯈꯔ okay theater su pamjaba ꯄ꯭ꯂꯦ ꯑꯅꯤꯅꯦ ꯑꯗ ꯑꯍꯨꯝꯂꯛꯇꯤ ꯎꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯤꯂꯝ theater di kari group ta yaubi ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯃꯣꯡꯁꯥꯡꯉꯩꯒꯤ ꯀꯩ ꯀꯨꯏꯈ꯭ꯔꯦꯕ ꯑꯩꯁꯦ ꯀꯥꯎꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯏꯕꯅ ꯑꯣꯖꯥ ꯔꯟꯖꯤꯠ ꯗꯣꯛꯇꯔ ꯈꯣꯏꯁꯅꯥꯝ ꯔꯟꯖꯤꯠ ꯍꯥꯏꯅ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟꯅ ꯂꯩꯁꯝ ꯄ꯭ꯔꯀꯥꯁ ꯑꯣꯖꯥ ꯄ꯭ꯔꯀꯥꯁꯅ ꯄꯤꯔꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯣꯞ ꯑꯅ ꯑꯩꯉꯣꯟꯗ ꯃꯦꯟ ꯔꯣꯜ ꯄꯤꯔꯛꯑꯦ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕꯗ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯊꯦꯜꯁꯤꯗꯥꯅ ꯑꯗꯨ ꯄ꯭ꯂꯦ ꯑꯅꯤꯗꯣ ꯑꯗꯨꯗꯨꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯤꯂꯝ ꯈꯔ ꯇꯧꯔꯤꯌꯦ number hograbra hogre kano ihan hanbada iboton apaibiga kanoga solegase solle aduga kano hojiksina koigi asengba thamoi aduga kaungamdrasu ana amaga taw edu ai first ki khwai han film de ai camera da yahan hana kano tawbase koigi ikai bana sire na tawdo adaiduda machan nupi shabane adu ahan bane ahan ban debut film hai tari kai bana sire jena okay adu matung hojik phawda film punna release ti loi to bikhra ba kamai le tawdri hojiki do tawre aduga hojik chathari ba tawdri ba aduga ai show khara pazen khara kano participate tawre miss kutta adu ai subtitle lawre ko kano beautiful eyes ke mamang chahigi miss kutta adagidi pineapple handaki koksabung giduda miss photos nek lawre okay top 10 chale adu okay am pai adu handaki akhoi mithai chanu gi pageant hai tare yamna top topa akhoi gi purup si gi oiba purup khudi mak isule leiraga di han phadune habgi mayam wafum thamnari huji mithai chanu gi omlok suba edition ni mama 2016 dagi 17 dagi pangthroga handaki sina omlok suba mithai chanu gi contest hai tare asmaina successfully torpu ubadagi mayam su every manipur leba purup khudi mak se purup almost kunthatra suri mayam su moi gi tonga tonga mai toraga di koi lejari ban nat culture mayam se soidana amek mayek seng kani amukka hena khoida pambe helangani purup khudi makta amaga su hena nuksinu helakani amagi haidi hena kahtar amaga yengning ba pam haidi kahtar attraction do ado lakani phongdong na play re adubo handak ki title se phanga matung da haitare khoi gi atopa media sing na ga di dum wari sana biram badi ya adubo on stage do hek title se phanga matung sira ahumak puningi phawrkhiba wakhal haitare khudakta phongdong padi phangam do mande adu ki tanja do logjer haitare ngasi se numitu gi titling gi timing haitare numi asuk koina tham rom jam kanna changdam na ba hai tonga activities tawrala matung sida
31 October gi nungdang sida lauthokpagi last moment hai tare sida award sina ta title se phang matung da phaubi khiba wakhalon hai tare adu da kari kain merna de kap khiba mala hai tang puning nungsida kitang hai bi ꯑꯩꯒꯤ ꯄꯨꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯊꯦꯡꯅꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯐꯪꯗ꯭ꯔꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏ ꯑꯩ ꯍꯦꯛ ꯂꯥꯏꯐꯇꯒꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯤꯇꯩ ꯆꯅꯨ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯇꯥꯏꯇꯜꯁꯦ ꯑꯩ ꯌꯥꯝ ꯋꯥꯡꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕꯁꯦ ꯀꯟꯈꯠꯆꯅꯅꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯑꯇꯣꯞꯄ ꯄ꯭ꯔꯖꯦꯟ ꯃꯌꯥꯝ ꯌꯥꯝ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛꯇ ꯆꯥꯎꯈꯠꯄ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯪꯂꯩꯄꯥꯛꯁꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯅꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯋꯥ ꯉꯥꯡꯉꯝꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯄꯣꯔꯠ ꯑꯗꯒꯤ ꯑꯩ ꯅꯨꯃꯤꯠꯇꯨꯒꯤꯁꯨ ꯍꯥꯏꯗꯤ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅꯀꯣ ꯑꯗꯨꯁꯨ ꯆꯥꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯄꯁꯨ ꯐꯪꯉꯦ ꯑꯗꯣ ꯑꯩꯅ ꯐꯪꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯍꯣꯠꯅꯖꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯗ ꯑꯁ ꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯅꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦ ꯑꯩꯒꯤ okay khwai nungai ba numit uki okay akoi poring am bisu lakse poring am bisu haidi numit to almost haidi akoi top 5 ta selakhiba haibasi loinamak winner gum cha manarabani the last ta ahum khatang amuk select tawda yadabani na torokhiba wani kitang da kena boy thini kitang da leida hor ga tare akoi first runner up tarak padu da puni de gari phaubi ki harau phaugi bra na traga harau utar ka su kitang noi ta phau kari kari reaction lagi kitang habi ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯐꯥꯔꯁꯇ ꯍꯧꯗ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞ ꯇꯥꯏꯌꯦꯅ ꯍꯣꯏ ꯑꯩ ꯀꯩꯅꯣꯝꯃ ꯑꯩꯉꯣꯟꯗ ꯇꯥꯏꯇꯜ ꯑꯃ ꯐꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯔꯥꯎꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯣꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯇꯧꯗꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯇꯧꯔꯒ ꯂꯥꯛꯏ ꯑꯇꯣꯞꯄ ꯀꯟꯇꯦꯁꯀ ꯃꯩꯇꯩ ꯆꯅꯨꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯆꯅꯨ ꯑꯃꯅ ꯀꯩꯗꯧꯒꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯃ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗ ꯆꯥꯛꯆꯥ ꯍꯤꯊꯛ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯆꯞ ꯆꯥꯅ ꯌꯨꯝꯕꯥꯜꯂꯣꯟ ꯆꯞ ꯆꯥꯅ ꯇꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯤꯁꯦ ꯃꯩꯇꯩ ꯆꯅꯨꯗꯒꯤ ꯑꯩꯍꯥꯛꯅ ꯐꯪꯕ ꯉꯝꯖꯩ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯆꯠꯀꯤ ꯈꯛꯇꯪꯒꯤ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯌꯥꯎꯖꯔꯒꯗ ꯑꯩꯉꯣꯟꯗ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯟꯕ ꯑꯗꯨꯒ ꯑꯩꯁꯦ ꯐꯤꯗꯝꯅꯤꯡꯉꯥꯏ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯕ ꯈꯟꯕꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯑꯣꯏꯖꯩꯕꯀꯣ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯤ ꯋꯥꯈꯜ ꯃꯌꯥꯝꯁꯨ ꯃꯌꯥꯝꯗꯒ ꯍꯣꯏ ꯍꯣꯏ ꯐꯣꯡꯗꯣꯛꯅꯤꯡꯕ ꯄꯣꯛꯑꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯇꯥꯏꯇꯜ ꯐꯪꯉꯁꯨ ꯏꯆꯦ ꯃꯦꯔꯤꯅꯥꯁꯨ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯗꯤ ꯄꯣꯛꯏꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯆꯞ ꯃꯥꯟꯅ ꯑꯗꯨꯝ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯃꯗꯤ ꯇꯥꯏꯇꯜ ꯄꯤꯗ ꯌꯥꯗꯕꯒꯤ ꯃꯩꯇꯩ ꯆꯅꯨ ꯆꯍꯤꯁꯤꯒꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯨꯝꯃꯛꯁꯦ ꯑꯗꯨꯝ ꯆꯍꯤꯁꯤꯒꯤ ꯃꯩꯇꯩ ꯆꯅꯨ ꯉꯥꯛꯇꯅꯤ ꯇꯥꯏꯇꯜ ꯂꯧꯕꯤꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯂꯥꯛꯆꯒꯦ ꯃꯥꯔꯤꯌꯥ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯈꯤ ꯁꯤꯒꯤ ꯇꯥꯏꯇꯜ ꯂꯧꯊꯣꯛ ꯁꯦꯀꯦꯟ ꯔꯟꯅꯔ ꯑꯞꯁꯦ ꯑꯩꯈꯣꯏ ꯃꯥꯔꯤꯌꯥꯅ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯑꯉꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯌꯥꯝ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯉꯥꯡꯉꯩꯗꯒꯤ ꯁꯃꯥꯖꯀꯤ ꯈꯨꯟꯅꯥꯏꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯏꯟꯚꯣꯜꯚ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯅ ꯍꯦꯔꯤꯗꯤꯇꯤꯁꯦ ꯅꯨꯄꯥꯈꯩꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯥ ꯍꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯄꯥꯛ ꯆꯪꯗꯕꯤꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯆꯪꯕꯒꯤ ꯇꯥꯏꯞ ꯇꯧꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄ ꯀꯥꯟꯁꯦ ꯍꯦꯛꯇ ꯌꯥꯎꯅꯤꯡꯉꯛꯑꯦꯕ ꯑꯗ ꯑꯩꯁꯦ ꯃꯣꯗꯦꯂꯤꯡꯒꯤ ꯂꯥꯏꯟꯁꯨ ꯈꯔ ꯄꯥꯝꯃꯦ ꯃꯣꯗꯦꯜꯁꯦ ꯌꯥꯝꯅ ꯃꯣꯏꯅꯒ ꯇꯧꯊꯣꯔꯛꯏ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯃꯣꯗꯦꯜꯁꯦ ꯃꯤꯅ ꯍꯦꯛꯇ ꯂꯥꯟꯅ ꯎꯕꯤꯕꯁꯦ ꯁꯤ ꯎꯍꯟꯅꯤꯡꯗꯕ ꯑꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄ ꯄ꯭ꯔꯦꯖꯦꯟꯁꯤꯡꯁꯦ ꯌꯥꯎꯔꯒ ꯌꯥꯝ ꯐꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯌꯥꯗꯕ ꯍꯦꯛ ꯌꯥꯎꯔꯛꯄ ꯑꯗ ꯌꯥꯎꯅꯤꯡꯉꯒ ꯌꯥꯎꯕ ꯐꯪꯈꯤꯗꯕ 2016ꯒꯤ ꯃꯤꯇꯩ ꯆꯅꯨ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯌꯥꯎꯒꯦ ꯇꯧꯔꯒ ꯅꯪ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯅ ꯌꯥꯎꯍꯟꯈꯤꯗꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯌꯥꯎꯅꯤꯡꯅ ꯑꯗꯨꯝ ꯈꯪꯅꯤꯡꯅ ꯈꯪꯕ ꯉꯝꯃꯛꯈꯤꯗꯕꯗꯣ 17ꯗꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯗ ꯉꯥꯏꯅꯤ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯇ ꯉꯥꯏꯅꯦꯅ ꯉꯝꯗꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯗꯨꯒ 18ꯒꯤꯁꯤꯗꯗꯤ ꯑꯩꯁꯦ ꯌꯥꯎꯒꯦꯅ ꯑꯩ ꯏꯁꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯌꯥꯎꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯁꯤ ꯌꯥꯎꯔꯕꯅꯤꯅ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯏꯅꯥꯠꯀꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯍꯩꯇꯕ ꯌꯥꯗꯦ ꯁꯤ ꯏꯁꯥꯗ ama yawe abani aise khangage hayage na talayami ba ibung ipwa adagidi ozami amdu ai loina ba hangi ai yam kanna honagi ipai pu singi maram thambirami ba myam se kamai tawraga si khanga matung da aina kamai tawraga khunai si kamai na kalhogani habe wakhasi am toina khala matung da ai yam hangba chatle adum oza khuding ai hange khangna khangna ba ahal man si loi hange adu aina ma final round gi sida lauthor pa makeup sida aise aina mai pakna ba mi khuding mai pakna ba loi chinjal ai nga tani phasana gi phambal phangning da ba kana yawning gani loi yawri ba ngak tani ba loi phamning gi ngak tani dubu aina hotna jagi ba khar duna aina phangak pani aigi su asoi ba lei aduna chemerina chepoi rei aigi senior ngak tani moina aingonda gi khangbe helni moina first ta gi ba second ta gi ba da aingonda kena nungai ta ba phaude ba moida gi aina
ꯇꯝꯖꯍꯧꯒꯦ ꯃꯣꯏꯅ ꯑꯩꯅ ꯈꯪꯗꯕ ꯈꯔꯗꯣ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯈꯪꯍꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯕ꯭ꯌꯨꯇꯤ ꯄꯦꯖꯦꯟꯅꯦ ꯑꯩꯅ ꯊꯣꯛꯏꯁꯦ ꯑꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯥꯏꯇꯜ ꯁꯨꯃꯥꯏꯅ ꯐꯪꯉꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯔꯥꯎꯕ ꯏꯁꯥ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏ ꯑꯃꯗꯤ ꯄꯨꯔꯛꯄ ꯉꯝꯃꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯗꯨꯝ ꯈꯟꯖꯗꯨꯅ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯈꯤ ओके इंस्पिरेशन आतनी ngasi khoi election leibri ba maitai chanura humak si yamna inspiration oiba makhodi tamjinga oiba wakhalon do oiba yai lamja saja to oiba adum ba khoi model mangsa habi tabi hibu model sing si lan ui habdo ologi habasi ngasi sen classic example hai tare yam phajaba model ahum ne bambiri si maitai chanu gi model hai tare ahum si ka tang na te mi te chanu se mane mane 20 ma mi te 20 ma adu gi mamang da khoi kunthra tur ma su khoi audition da saru ya gi bane adu 20 city phajana groom tau gi ba chanura kun hai tare ko ओके अदुबो सिगी ऑडिशन मतुंग दगी को सेप्टेम्बर तारीख कुन दुई मतुंग दगी नत्रगा सेप्टेम्बर की तारीख कुंठा दगी फर्स्ट इवेंट से कुंठा द तौगी माने को अदु दगी था मचुपना कोई एलएसपीपी का कोई लाइनिंग थौ सनामहि सनापुंग कांगलै पार्क ना ट्रेन तोरगा मखोइन जो सिनबी बनी अदु सिनदन सु लाइबनी 2016 दगी ngasi फाव से लेपतना अदुना मसिगी मैथि चनु की पेजेंट से द कॉन्टेस्ट से द हेग यावप मेकअप तु दगी लोइ भमेकअप हाइतारे हाइदि कॉन्टेस्ट लोइ बनी को प्रोसेस लोइरम दबसे कॉन्टेस्ट तारिख कुन थामा दुइ लोइरे सिगी चंगिब नुमितु दगिना थोलपो फावबगी प्रोसेस सिदा इसादा करी चेंज हाइतारे ट्रांसफॉर्मेशन हाना लेरमबा मेरिना अदुगा ngasi तारिख अक्टोबर की तारिख कुन थामा दुइदा लेरिबा मेरिना सिदा करम ट्रांसफॉर्मेशन लाखिन खनबी ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯩꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯩ ꯐꯤꯖꯦꯠꯇ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯑꯩꯅ ꯏꯃꯥꯒꯤꯗꯃꯛ ꯏꯄꯥꯒꯤꯗꯃꯛ ꯈꯜꯂꯝꯕ ꯑꯗꯩꯗꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯅ ꯈꯜꯂꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯁꯨ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯦꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯀꯩꯒꯤ ꯀ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯀꯃꯥꯏꯅ ꯈꯨꯔꯝꯅꯤ ꯂꯥꯏꯁꯪ ꯆꯪꯕꯗ ꯀꯃꯥꯏꯅ ꯆꯪꯅꯤ ꯑꯗꯩꯗꯤ ꯂꯥꯏꯁꯪ ꯆꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯃꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯂꯥꯏꯁꯪꯅꯦꯅ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯈꯟꯅꯗꯕꯤꯗ ꯑꯩꯈꯣꯏ ꯈꯨꯃꯨꯛ ꯀꯌꯥ ꯄꯨꯡꯆꯪ ꯆꯪꯖꯟꯅꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯣꯠꯄꯒꯤ ꯑꯗꯨ ꯅꯥꯟꯕꯒꯤ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤꯁꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦꯕ ꯂꯥꯏꯁꯪꯅꯦꯅ ꯍꯥꯏꯔꯝꯅꯤ ꯂꯥꯏꯁꯪꯗꯗꯤ ꯈꯣꯡ ꯈꯨꯠꯅ ꯀꯩꯅꯣ ꯇꯧꯅꯗꯦ ꯑꯗꯨꯒ ꯈꯣꯡꯎꯞ ꯇꯣꯡꯕꯁꯨ ꯆꯪꯅꯗꯦꯗꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯩꯗꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯗꯩ ꯐꯥꯎꯔꯝꯗꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯦꯟꯖ ꯇꯧꯋꯦ ꯑꯗꯨ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯦ ꯁꯤꯒꯤꯁꯦ ꯂꯣꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ LSSPꯒꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯅꯤ ꯈꯪꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯈꯣꯏꯗꯤ ꯑꯩ ꯇꯥꯏꯇꯜꯁꯦ ꯐꯪꯉꯦꯕ ꯑꯩ ꯌꯥꯝ ꯈꯪꯉꯕ ꯅꯠꯇ꯭ꯔꯤꯕ ꯌꯥꯝ ꯌꯥꯝꯃꯦ ꯈꯪꯒꯗꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯈꯪꯅꯤꯡꯕꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯂꯣꯏꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯀꯣꯟꯇꯦꯁ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯊꯥ ꯑꯃ ꯃꯈꯥꯏꯁꯤꯗ ꯇꯝꯍꯧꯕꯗꯤ ꯌꯥꯝ ꯇꯝꯍꯧꯔꯤ ꯑꯗꯨꯕꯨ ꯇꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯑꯁ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯏ ꯆꯥꯎꯈꯠꯂꯦ ꯈꯣꯠꯂꯦ ꯍꯧꯖꯤꯛ ꯄꯨꯔꯛꯏꯕ ꯈꯣꯠꯂꯤꯕ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯁꯤꯅ ꯍꯥꯟꯅ ꯑꯩ ꯅꯣꯏ ꯁꯤ ꯐꯠꯇꯦ ꯁꯤ ꯇꯧꯗꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯔꯝ ꯑꯃꯃꯝ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯍꯥꯟꯅꯗꯒꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯊꯣꯛꯑꯒ ꯑꯩ ꯁꯤꯗꯤ ꯁꯤ ꯐꯠꯇꯦ ꯔꯤꯑꯦꯛꯁꯟꯁꯦ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯦ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯣꯏꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯑꯩ ꯌꯥꯝ ꯑꯉꯛꯄꯅꯦ ꯃꯣꯏꯁꯦ ꯊꯤꯒꯠꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯁꯤ ꯆꯪꯉꯨꯕꯗꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯗꯤ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯃ ꯃꯈꯥꯏ ꯄꯣꯛꯈꯥꯏꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯄꯣꯛꯈꯥꯏꯔꯛꯏꯁꯤꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯑꯣꯏꯍꯧꯔꯒ ꯃꯈꯥ ꯇꯥꯅ ꯈꯪꯈꯤꯒꯦ ꯍꯣꯠꯅꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯀꯩꯅꯣꯒꯤ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤꯗꯤ ꯀꯔꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯒꯤ ꯑꯦꯟꯇ꯭ꯔꯤꯗꯒꯤ ꯍꯧꯔꯒ ꯑꯦꯛꯖꯤꯠ ꯐꯥꯎꯒꯤ ꯀꯣꯟꯇꯦꯁꯁꯤꯅꯤꯀꯣ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯀꯔꯤ ट्रांसफॉर्मेशन है चंगीबगा थोरकपसिदा इसादा करी चेंज लाइन खनबी वाखलोंदा अदगी एनी बिहेवियर तो बी एनीथिंग करी करी चेंज लाकी आइजे चेंज लाकपाजे सुम खतंगबुदी लाएबको लाक्तारगजु आइना अहानबदा अखोइगी इमुंग मनुंग अखोइ फैमिली अखोइ इमुंग मनुंगजे मैतैगी चपचाबा थबकसे अदुमक तवेबा आइना खंगकपदेगी तरकपसिदगी आइसु दुम मैतैगी चनबिसे दुम पामजना दुम हौरे वखल तारकपदि इबोकचिना लाइफम गुदिंगी चतना होतना पुरे पुरा मतुंगदा मो अखोइगी कनो तरगा
ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯗꯦꯕꯂꯞꯃꯦꯟ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯀꯗꯥꯁꯨꯁꯦ ꯁꯤ ꯂꯤꯡꯈꯠꯂꯤꯕꯁꯨ ꯂꯥꯏꯅꯤꯡꯒꯤ ꯂꯤꯆꯠ ꯌꯣꯛꯈꯠꯄ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯖꯅꯤꯡꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯤꯡꯈꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄꯥꯈꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯈꯪꯖꯗꯕ ꯑꯩꯅ ꯈꯪꯉꯨꯗꯕ ꯎꯗꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯇꯥꯛꯄꯤꯔꯦ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯈꯪꯉꯛꯄꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ LSPꯗ ꯌꯥꯎꯋꯦꯅ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩ ꯆꯅꯨꯁꯤ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯑꯩꯁꯦ ꯌꯥꯎꯔ ꯃꯇꯨꯡꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡꯒꯤ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯏꯄꯥ ꯈꯣꯏꯔꯤ ꯐꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯈꯪꯕꯗꯪ ꯈꯪꯉꯒ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯩꯀꯩꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯁꯤ ꯆꯠꯄ ꯃꯇꯝꯗ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤ ꯈꯣꯏꯔꯤ ꯐꯥꯕꯁꯤꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤ ꯂꯩꯐꯝ ꯑꯃ ꯂꯩ ꯈꯪ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯁꯦ ꯈꯪꯖꯗꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯈꯩ ꯏꯄꯥꯈꯩꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯨꯇꯪ ꯇꯦꯟꯁꯤꯟꯖꯔꯒ ꯃꯥꯅ ꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯤꯝ ꯃꯦꯁꯦꯖꯇꯣ ꯍꯣꯏ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯨꯕꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ나 ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯋꯥ ꯁꯦꯠꯅ ꯈꯥꯏꯅꯕ ꯃꯄꯥꯝ ꯂꯝꯗꯝꯗꯁꯨ ꯆꯪꯉꯝꯗ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯀꯥꯗꯁꯨ ꯆꯪꯍꯟꯗ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯈꯨꯕꯝ ꯁꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩꯕ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯋꯦꯕꯀꯣ ꯍꯌꯦꯡꯁꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯝꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯅ ꯋꯥꯈꯤꯕꯗꯣ ꯑꯗꯨꯒꯤ 이마두나 ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯤꯕ ꯃꯦꯁꯦꯖꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯍꯧꯔ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕ ꯇꯧꯖꯔꯣꯏꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤꯅꯦꯕ ꯑꯗꯨꯃ ꯈꯪꯖꯔꯦ ꯑꯗꯨꯒ ꯁꯨꯝ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯆꯦꯟꯖ ꯇꯧꯔꯦ ꯐꯤꯖꯦ ꯆꯛꯆꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯁꯦ ꯃꯩꯇꯩ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯦꯕ ꯄꯤꯛꯏꯉꯩꯗ ꯁꯦꯠꯂꯝꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯆꯦꯟꯖꯦꯁ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ओके चेंजेस मैम लाखरे मारिया दस लाख मारिया कमाई तो बिखी सिगी फेस है तारे था अमा मखाई की पीरियड सिदा लाखी बा वाखल लोंदा नत्रगा आइगी तोथोरक बा थबकता ngang थोरक बा वांगांग दा करी करी दा चेंज लाखी खन बि ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯟꯅꯥꯏꯒꯤ ꯑꯗꯨꯝ ꯇꯧꯕ ꯄꯥꯝꯖꯕꯅꯤꯅ ꯑꯗꯩ ꯇꯤꯝ ꯋꯥꯔꯛꯁꯤꯁꯨ ꯌꯥꯝ ꯄꯥꯝꯖꯩꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯊꯕꯛꯅꯤ ꯑꯗ ꯁꯨꯃꯥꯏꯅ ꯂꯥꯏꯅꯤꯡ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯔꯒꯁꯨ ꯑꯩꯁꯦ ꯅꯨꯄꯥ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯉꯥꯡꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯏꯃꯨꯡ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯑꯩ ꯅꯨꯄꯥ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯈꯔ ꯁꯦꯠ ꯑꯃ ꯈꯔ ꯁꯦꯠ ꯇꯧꯔ ꯂꯩꯔꯝꯕꯗꯣ ꯁꯨꯝ TGꯗ ꯇꯝꯃꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯝ ꯇꯥꯔꯒꯁꯨ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯩꯗꯤ ꯏꯕꯦꯝꯃ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯎꯒꯅ ꯍꯥꯏꯕꯗ ꯌꯥꯎꯔꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯅ ꯌꯥꯎꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ खर तप्थब हौरे अदगी मितै चनु लाइनिंगथौ सनामही सनापुंगने सिंब्रीबा मितै चनु से सिसे यारपदगी ऐसे सुम नुपी म ओइबगी नुपीना करी फिजे छेटकनी फने की वाहन थोकैनो नुपीना सम साइ का इबै मरम करिगिनो लैसाबिजना करिनो मौसना करिनो नुपी मन हाबदी अखोइना सी मरम से लोइ खंगेबा अखोइना कोनथौजम लाइरेंबिगी मा चबि चे पोयैना हाबिगिबदो नुपी मन सबमना कावगा काव सबमना थिलगे थिनना अमा इपा इपुसिंगी पावर अमसु लैबनी मसना हाइसे नुपी अमना हयेंग युम पालबा मतुंगदा मागी इमुंग मनु नुपादुगी इमुंग मनु अमदी लेकोक लेकाइदुना चटनारमिबा चटनेबिसे ngamnaba mananaba chatpa ngamnaba hotnagadabani haiba wahaise si yamna magul laiba wahani hujikangi sum aina thengna matamda ki amabu chatpa oira thengnam kana hujikangi leimu oibisingse sisina ipa ipusina thambiramiba chatnabi myamse sum kaitharappadagi turei irei chelakpa myam ama ikhoida thengnari bu hujikpa dum leimu oibis leimu haise khogi maugi singa chalabi chanura haisina अखोगी लेसाबी है निंगोल सिंग माने अखोगी फुरुप सिदी अमु मयांग खेनै मितै हाबे फुरुप सिदी नुपी न सक्येंग मिंगसेल ओरगा लेबनेबा नुपी न फजाबा लमचत चटलिगे नुपी न फजरिगे अचुंबा चटलिगे नुपी न नियम चुमना चटलिगे थंबिरमिबा इनात लाइनिंग चटनबी थौगलोन च युम्बालोन च थक्सी खासी पुनमकसे चुमना चटलिबा मतमदा तता अखोगी फुरुप असे सिगी सुम सुम पाक्थोक चाक्थोरकदरिनि अमदि मालेमदा सक्ताकपा ngamaकदरिबनेबा अदुना सुकुम्बा मयामसे खंगा अइना अखोगी लेकोक लेकाइदबु ओइरो अदगी इसुम इमानबिदबु ओइरो मयामसे ताकपा ngamjare हाबदि सुम इता स्माइन तौगदबनि सिना स्माइन तौरगना स्माइन तौ नुपीना फनेक सेटलिसि फनेक मपान यावबा सेटलिसिना कइगिनो फनेक मपान नुपीना लेसाइना फनेक मपान यावबा सेट यावदबा सेट फत्तेसे लोइना अइना इमानबिसिंदा खंगन खंगन सुम
ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯃꯥꯟꯕꯤ ꯑꯃꯗ ꯍꯥꯏꯒꯅꯤ ꯏꯃꯥꯟꯕꯤꯗꯨꯅ ꯃꯊꯪ ꯈꯪꯗꯣꯛꯏ ꯇꯥꯔꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯐꯖꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯅꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯈꯠꯂꯛꯀꯅꯤ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯈꯨꯟꯅꯥꯏꯁꯦ ꯀꯟꯕ ꯉꯝꯃꯗꯤ ꯌꯥꯝ ꯀꯥꯟꯅꯅꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯌꯥꯝ ꯄꯤ ꯃꯁꯤꯁꯤꯅ ꯑꯩꯒꯤ ꯐꯨꯜꯐꯤꯜꯁꯨ ꯌꯥꯝ ꯇꯧꯋꯦ ꯁꯤꯁꯦ Okay, aduna September ki tarik kulumdoi audition ki numit October ki tarik kuntramathoi grand finale tha ani ama makai haitare September ki tarik kulumdoi de lekhiba Merina Maria Poringanbi aduga tarik kuntramathoi ki Poringanbi Merina amadi Maria sida adi huge change haitare same haidi tarik kulumdoi de lekhiba Merina dunatre adu hujik laiba Merina sa Merina ni anu Maria ni anu ba keno ni hate poringa bini mapu ko mapu ko man hata keno sida sigi tele ba face sida okay ya no ya dubo sigi keno si contest sida yauge na haidi mamang de dum follow torga di layan tak bi gre ko sai mariana ai mariana de hojar ke matang si adubo sigi contest se handak ti soidane yaurge haibaki preparation either mental preparation se only hoi sigi tanjaja jai ko dingi chahi lo selak patal contest to ni di khangbu targa su handak ti soidane yaurni haibaki masi yaw no hona bata kana kana na inspire to kiba motivate to kiba na te yaw ne ga na force to sen bi hai dare komai to gi sagi story hai bi komai ni yaw gi handa ki ꯑꯩꯁꯦ ꯅꯣꯡꯃ ꯍꯥꯟꯅ ꯌꯥꯎꯒꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯃꯤꯇꯩ ꯆꯅꯨꯁꯦ ꯌꯥꯎꯒꯦꯅ ꯈꯜꯂꯒ ꯌꯥꯎꯁꯤ ꯌꯥꯎꯔꯣꯏꯁꯤꯔꯥ ꯑꯩꯉꯣꯟꯗ ꯆꯃꯝꯅꯕ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯁꯤ ꯌꯥꯎꯔꯒ ꯐꯗꯣꯏꯖꯥꯠꯂ ꯐꯔꯣꯏ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯒꯤ ꯅꯨꯄꯤ ꯃꯕꯣꯛꯁꯦ ꯃꯥꯒꯤ ꯃꯄꯥꯝꯁꯦ ꯃꯣꯏꯔꯥꯡꯗꯒꯤꯅꯦꯕ ꯃꯣꯏꯔꯥꯡꯗ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯨꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯨꯁꯦꯅ ꯆꯠꯄ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯕ ꯆꯠꯄꯁꯤꯗ ꯃꯣꯏꯒꯤ ꯃꯄꯥꯝꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯎꯄꯥ ꯑꯃꯈꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯍꯥꯏꯇꯥꯔꯦ ꯃꯥꯃꯁꯤꯅ ꯑꯁ ꯅꯪꯗꯤ ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯑꯁ ꯀꯩꯅꯣ ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯎꯅꯦ ꯑꯁ ꯃꯤꯁ ꯃꯅꯤꯄꯨꯔ ꯅꯪꯅ ꯊꯣꯛꯅꯤꯡꯗ꯭ꯔꯁꯨ ꯃꯤꯇꯩ ꯆꯅꯨ ꯊꯣꯛꯎꯅꯦ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯖꯜꯂꯛꯄ ꯑꯩꯈꯣꯏ ꯃꯥꯎꯄꯤꯌꯥꯅ ꯅꯪꯅꯒ ꯊꯣꯛꯅꯤꯡ ꯂꯩꯉꯩꯗ ꯇꯟꯖꯥꯁꯦ ꯆꯥꯅꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯛꯄꯗꯗꯤ ꯌꯨꯝꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯗ ꯋꯥꯔꯤ ꯁꯥꯕ ꯃꯥꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯉꯣ ꯈꯣꯠꯂꯤꯉꯣꯅ ꯍꯥꯏꯕ ꯑꯁ ꯐꯩ ꯀꯩꯅꯣ ꯌꯥꯎꯁꯜꯂꯨ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯌꯥꯎꯅꯤꯡꯉꯗꯨꯕꯨ ꯍꯥꯟꯅꯗ ꯌꯥꯎꯅꯤꯡꯉ ꯂꯩꯔꯤꯗꯨꯕꯣꯅ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗ ꯄꯥꯕꯨꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤ ꯃꯔꯝꯗ ꯑꯩ ꯁꯨꯝ ꯇꯞ ꯇꯞꯅ ꯊꯤꯒꯠꯄꯗꯤ ꯍꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯊꯥ 1 monthꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯑꯣꯗꯤꯁꯟ 1 month ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯧꯈ꯭ꯔꯦ okay okay poringa bigi komai to bigi kana na motivate to bigi atra kana na engine bi yauselu ne nang bo ga yung manung dagi nang kero le ka digi manam di komai to gi isagi story nang tam bi hoi aise ai 2016 da 12 thajaba matung da nursing tamba sangi ai yawning as yawo phangjadre okay adagi 17 da ju ai yawo phangjadre aduga 18 gi sta aina toga leiba matam sida ko hoi mamang da makal hore mamang da isuti tholakpada koi gi khamok development student union na maitai chanu khangabok haina masin le okay angang class kanu khamok ki school gi khatang gi oiba ko khamok manung gi oiba da sinma matam sida ibung kai ipa kai na yang wana chenabi basida ai sudum akoi jo aina mu secretary from paijabani na ko ai sudum chenabu yare adaidi ipa warepa tawraga mamangda khoigi linthoi duga sila tawraga jury ohalaga maitai chanu ji pangthok pakan ipa warepa sina angonda nangdi wang charna sangna tawju baje maitai chanu thuo na tawrebo ko adaina ipa ai ju khanjabane handakti soidana thokjarage na khanjai na hai tawba ai ji nara tholakpaga ko topaga chap chana thokraba aduga di ai ji yaure yakan imungi mina so support am tawbi aina tawbo thabak khuding mak ko asana pamjadaba thabak ti akoi illaroi aduna pamjabada chalona akoi aigi sum credit pining baje ahambada aigi bubok pininge ade mathang da mu aigi oja sarat ana oina ado kaino de sarang patagi ado mangon credit chu pininge aduga kadachu gi ibung ipasing amadi khoigi LSSP gi ipa aduga ibung sing da chu piningi I don't full support on amal to video ai wa khayam nungai jai ba maru ina close family dagi hora alla man he na thor bi bai tare merina ju lagi merina gi di komai to wiki koi film da su dum khara khongdar lai habani na yung gi bina de adum yaw da dum haram dong male komai to wiki si line ji chang pa je ko quite first ai film shooting chat pada thengna bani imana bi be mana ma ju kano ne actor oi da lai bani ma gi kaka hai tai da amu na ma ne ai ji u matam da quite first nang amta kutche amta yaw ji na adagi mathang yaw hale do si mite chanu si nang amta yaw ai di si yaw ko matam de kem ta khang de hana mayam gi no do adum sum pazen amo aina amai sum mayam tong ne mana khalui ba aina adum ai si sam na khanga ba se le che okay audition lak pada mayam ji phani ka se la lei sa ga nam
ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯀꯩꯅ ꯇꯧꯔꯤꯁꯤꯕꯣꯅ ꯈꯜꯂꯕ ꯀꯩꯝꯇ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯃꯥ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯃꯌꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯑꯩꯁꯦ ꯈꯔ ꯆꯦꯟꯖ ꯂꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯐꯖꯁꯨ ꯌꯥꯝ ꯐꯖꯩꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯒ ꯅꯝꯃꯒ ꯅꯨꯄꯤ ꯐꯅꯦꯛꯀ ꯁꯦꯠꯂ ꯌꯥꯝ ꯂꯩꯔꯝꯕꯗꯣ ꯑꯗ ꯑꯗꯨꯝꯕꯨꯗꯤ ꯈꯪꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯣꯗꯤꯁꯟ ꯑꯩꯈꯣꯏ ꯆꯠꯂꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯃꯤꯡ ꯆꯠ ꯃꯇꯝꯁꯤꯗ ꯑꯗꯩ ꯑꯩꯅ ꯈꯜꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯗꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯗ ꯑꯩ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯈꯜꯂꯝꯗꯦꯀꯣ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯍꯦꯛꯇ ꯄꯥꯎꯈꯠꯂꯛꯇꯅ ꯑꯩ ꯑꯅꯤꯔꯛ ꯁꯨꯕꯅꯦꯕ ꯁꯤ ꯌꯥꯎꯔꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦꯕ 2017ꯒꯤꯁꯦ ꯑꯗꯩ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯡꯗꯗꯤ ꯑꯣꯗꯤꯁꯟ ꯈꯛꯇ ꯌꯥꯎꯕꯤꯔꯝꯕ꯭ꯔꯥ ꯅꯠꯇꯦ ꯃꯃꯥꯡꯁꯤꯗ ꯑꯩꯁꯦ ꯀꯦꯠ ꯋꯥꯛ ꯂꯧꯔꯦ ꯑꯗꯨꯗꯨꯒ ꯇꯣꯞ 5ꯇ ꯑꯣꯀꯦ ꯇꯣꯞ 5 ꯌꯧꯔꯝꯃꯕꯅꯦꯕ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝ ꯃꯥꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦꯕ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯩꯗꯤ ꯑꯁ ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯦ ꯑꯁ ꯏꯁꯧꯁꯨ ꯂꯥꯡꯗꯣꯏꯅꯤ ꯌꯥꯝ ꯐꯍꯟꯅꯤꯡꯕꯗꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯥꯈꯩꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁ꯭ꯄꯣꯔꯠꯁꯇꯩ ꯍꯧꯔꯛꯄꯅꯤ ꯑꯗꯨꯝ ꯑꯐꯕ ꯂꯣꯏꯅꯃꯛ ꯑꯣꯏꯈꯤꯕꯗꯣ ꯃꯌꯥꯝꯅ ꯈꯪꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯐꯍꯟꯅꯤꯡꯕꯗꯣ ꯕꯨꯕꯣꯛꯅ ꯄꯨꯡꯉꯥꯡꯗ ꯉꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯕꯣꯛꯁꯦ ꯄꯨꯡꯉꯥꯡꯗ ꯉꯥꯏ ꯈꯜꯂꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯣꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯑꯩꯅ ꯆꯠꯂꯤꯒꯦ ꯑꯩꯅ ꯆꯠꯄꯁꯦ ꯒꯥꯔꯤ ꯃꯅꯤꯡꯁꯦ ꯍꯥꯞꯄꯒ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯗꯣꯏꯅꯦꯕ ꯅꯥꯒꯦꯔꯥ ꯅꯥꯔꯣꯏꯒꯦꯔꯥ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯁꯧ ꯂꯥꯡꯗꯅ ꯅꯪ ꯕꯦꯕꯦ ꯃꯁꯤ ꯇꯧꯅꯤ ꯑꯍꯥꯟꯕꯗꯤ ꯈꯪꯗꯦꯕ ꯀꯩꯅꯣꯅꯦ ꯅꯣꯏꯁꯤꯕꯨ ꯑꯁꯤꯗꯣ ꯑꯩꯅ ꯆꯠꯂꯒ ꯁꯤ ꯇꯧꯕ꯭ꯔꯥꯅ ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯁꯦ ꯒꯧꯔ ꯆꯠꯂꯨꯕꯗꯅꯤꯅ ꯈꯪꯉꯨꯗ꯭ꯔꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯨꯝ ꯍꯜꯂꯛꯑꯒ ꯃꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯕꯣꯛ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯆꯠꯂꯨꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯤꯕ ꯃꯣꯏꯁꯦ ꯑꯍꯥꯟꯕꯗ ꯀꯩꯁꯨ ꯇꯥꯅꯤꯡꯉꯝꯗꯦꯕꯀꯣ ꯀꯣꯟꯅꯗꯤ ꯁꯨꯝ ꯃꯣꯏꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯔꯛꯑꯕꯗꯣ ꯑꯩꯈꯣꯏꯕꯣꯛꯅ ꯍꯜꯂꯛꯄꯗꯒ ꯀꯃꯥꯏ ꯇꯧꯕ ꯉꯁꯤꯁꯨ ꯃꯣꯏ ꯑꯩꯅ ꯋꯥꯔꯤꯁꯦ ꯐꯝꯃ ꯐꯖꯅ ꯂꯤꯊꯗꯣꯏꯅꯦꯕ ꯑꯕꯣꯛ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯟꯗꯣꯟ ꯊꯤꯟꯕ ꯂꯩꯁꯥ ꯅꯝꯕ ꯆꯟꯗꯣꯟ ꯊꯤꯟꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ರೆ ꯋꯥꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯕꯣꯛ ꯌꯥꯝ ꯐꯩ ꯑꯗꯩꯗꯤ ꯂꯥꯏ ꯊꯥꯡꯃꯩ ꯊꯥꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯑꯗꯩ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯃꯥꯡꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦꯀꯣ ꯍꯟꯗꯛꯁꯤꯗꯤ ꯐꯨꯜꯅꯦꯕ ꯍꯦꯛꯇ ꯐꯣꯡꯒꯁꯦ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯑꯩ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯆꯤꯆꯦ ꯃꯌꯥꯝꯁꯦ ꯈꯪꯗꯦ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯇꯧꯗꯕ ꯑꯝꯇ ꯂꯩꯇꯦ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯇꯥꯕꯅꯤ ꯉꯁꯤꯒꯤ ꯀꯦꯁꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯍꯥꯏꯇꯥꯔꯦ ꯆꯅꯨꯔꯥ ꯑꯍꯨꯝꯃꯛ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯀꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯅꯨꯔꯥ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯖꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯏꯃꯦꯟꯁꯟ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯗ ꯊꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦꯀꯣ ꯑꯣꯀꯦ ꯕ꯭ꯔꯦꯛ ꯌꯥꯝ ꯊꯝꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯌꯦꯛ ꯇꯥꯗꯣꯏꯅꯤ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯣꯁꯤꯒꯤ ꯁꯣ ꯁ꯭ꯇꯣꯄꯔꯁꯤꯡꯅ ꯆꯍꯤꯁꯤꯒꯤ ꯍꯥꯏꯕꯗꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 38ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯩꯇꯩ ꯆꯅꯨ ꯀꯣꯟꯇꯦꯁꯠꯀꯤ ꯋꯤꯅꯔ ꯑꯍꯨꯝꯅꯤ ꯇꯥꯏꯇꯜ ꯋꯤꯅꯔ ꯑꯃꯗꯤ ꯐꯔꯁꯠ ꯑꯦꯟड ꯁꯦꯀꯦꯟड ꯔनꯔ ꯑꯞ ꯇꯥꯈ꯭ꯔꯕꯤ ꯆꯍꯤꯁꯤꯒꯤ ꯃꯩꯇꯩ ꯆꯅꯨ 2018ꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯋꯤꯅꯔ ꯑꯍꯨꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯥ ꯑꯍꯨꯝꯗꯨꯅꯤ ꯑꯣꯀꯦ ꯃꯊꯪꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯦꯖꯦꯟꯠꯀꯤ ꯍꯧꯔꯛꯄꯁꯤꯗ ꯇꯥꯔꯤꯛ ꯁꯦꯞꯇꯦꯝꯕꯔ 30ꯗꯒꯤꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯃ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯚꯦꯟꯠꯁꯤꯡꯁꯤ ꯇꯧꯈꯤꯕꯒꯤ ꯑꯩꯈꯣꯏ ꯄꯥꯎ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏ ꯄꯥꯎ ꯀꯚꯔ ꯇꯧꯔꯨꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤꯡꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯁꯤꯡꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟ ꯂꯤꯈꯠꯄ ꯍꯥꯏꯇꯥꯔꯦ ꯊꯤꯒꯠꯄ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯆꯣꯝ ꯁꯦꯝꯕꯁꯦ ꯅꯥꯆꯣꯝ ꯁꯦꯝꯕꯁꯦ ꯑꯃ ꯑꯗꯒꯤ ꯆꯦꯡ ꯈꯩꯕ ꯈꯞꯄꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨ ꯍꯧꯕ ꯆꯥꯛ ꯊꯣꯡꯕꯁꯦ ꯁꯨꯝꯕꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯧꯕ ꯊꯦꯡꯅꯖꯈꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯟꯗꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯔꯨꯑꯣꯏꯅ ꯈꯪꯒꯠꯂꯕ ꯑꯣꯗꯤꯁꯟꯗ ꯃꯥꯏ ꯄꯥꯛꯂꯕ ꯀꯨꯟꯁꯦ ꯃꯩꯇꯩ ꯆꯅꯨ ꯀꯨꯟꯁꯦ ꯕꯣꯟꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯈꯤ ꯅꯠꯇ꯭ꯔꯒ ꯃꯔꯨꯑꯣꯏꯅ ꯑꯍꯨꯝꯒꯤ ꯕꯣꯟꯗꯤꯡꯁꯦ ड्यूरिंग दी सिगी इवेंट मैम सिगी मरक सिदा था मसिदा दुम बॉन्डिंग है फ्रेंडशिप से दुम लेग्रब्रा नत्रगा आफ्टर दी पेजेंट है दी तारीख 30 मतुंगदा फ्रेंडशिप और कमाय तो खितंग हाइबी हाना ओरक्पनती ओके सी सिदैस्ता कन ऑडिशन निमित्तगी ऑडिशन निमित्तगी खंगमरे हाना ममांगदी कसुप्ता कन थेंगदी थेंगना खिद्री अदु पोरेदी हाना थेंगनरे कोगी कनुगी होंगकोंग चिंगबदा इहान हान थेंगनाय अदु मारियादी थेंगनद्रे ओके ओके अदु इसागी पर्सनल स्टोरी शेयर तो भी कमाय तो भी जरिदा कोई फ्रेंड दुम बॉन्डिंग खरा दुम सेमंगनी कोई पेजेंट दा टाइटल लहोग दबसु दुम यारम बिया कोई कुंजी मरता याम फजा फजा कोई कइतार फ्रेंडशिप ओइगिबा दुम लेरम दो माले पोरेंगा बि काना काना फ्रेंड ओइबि या मरोइना फ्रेंड ओइबजे कनो तौदे
ꯍꯥꯏꯕꯗꯤ ꯃꯥ ꯑꯃꯇꯪ ꯑꯩꯅ ꯂꯨꯅ ꯇꯤꯟꯅꯔꯦ ꯃꯥ ꯑꯃꯇꯪ ꯂꯨꯅ ꯇꯤꯟꯅꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯂꯩꯇꯦ Okay, pulap oina du ꯄꯨꯂꯞ ꯑꯣꯏꯅ ꯇꯤꯟꯅꯔꯦꯕꯀꯣ ꯆꯦ ꯃꯦꯔꯤꯅꯥꯗꯤ ꯑꯩꯅ ꯍꯣꯡꯀꯣꯡ ꯆꯤꯡꯕꯗ ꯊꯦꯡꯅꯖꯈ꯭ꯔꯦ ꯊꯦꯡꯅꯖꯔꯒꯁꯨ ꯀꯧꯅꯗꯦꯕ ꯐꯥꯔꯁ ꯊꯦꯡꯅꯕꯅꯤꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯖꯜꯂ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅꯩꯕ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯀꯨꯟꯁꯦ ꯍꯥꯏꯕꯗꯤ ꯑꯃ ꯂꯥꯛꯅꯗ꯭ꯔꯁꯨ ꯍꯧꯅꯕꯤ ꯑꯗ ꯉꯥꯏꯔꯝꯃꯣ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯏꯕꯨꯡꯈꯩꯅ ꯑꯩꯈꯣꯏꯗ ꯕ꯭ꯔꯦꯛꯇ ꯑꯆꯥꯄꯣꯠ ꯀꯩꯀꯩꯁꯦ ꯑꯗꯨꯝ ꯄꯤꯖꯩꯕꯀꯣ ꯑꯗꯨꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯏꯕꯨꯡ ꯖꯦꯝꯁꯅ ꯖꯦꯝꯁ ꯁꯥꯏꯈꯣꯝꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯥꯛꯑꯦꯕ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯆꯥꯃꯟꯈ꯭ꯔꯦꯀꯣ ꯅꯣꯏ ꯀꯣꯟꯇꯦꯁ ꯅꯛꯁꯜꯂꯛꯄꯁꯤꯗ ꯅꯣꯏ ꯅꯥꯔꯗꯤ ꯅꯣꯏ ꯁꯤꯡꯖꯨꯗꯨ ꯇꯣꯛꯑꯣꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨꯁꯦ ꯄꯨꯔꯛꯄꯁꯦ ꯆꯥꯅꯤꯡꯉꯦꯕꯀꯣ ꯊꯑꯣꯏꯅꯀꯤ ꯆꯥꯅꯤꯡꯕ ꯅꯠꯇꯕ ꯃꯌꯥꯝ ꯄꯨꯟꯖꯜꯂ ꯂꯥꯛꯅ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕ ꯑꯗꯨꯒꯗꯤ ꯁꯤꯡꯖꯨ ꯌꯣꯝꯃꯛꯄ ꯊꯝꯅꯥꯁꯦ ꯁꯤꯐꯧ ꯆꯥꯁꯜꯂꯛꯑꯕꯅꯦ ꯑꯗꯨꯒꯗꯤ ꯍꯣꯏ ꯑꯗꯨꯒꯗꯤ ꯑꯩꯈꯣই ꯀꯨꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯐ꯭ꯔꯦꯟ ꯑꯣꯏꯕꯁꯦ ꯍꯥꯏꯕꯗꯤ ꯃꯥ ꯑꯃ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯃꯥ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯃꯥ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗꯁꯨ ꯊꯝꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯇꯤꯟꯅꯕꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯂꯨꯏꯕꯀꯣ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯗꯤꯁꯟꯗ ꯈꯜꯂꯛꯏꯕ ꯀꯥꯡꯕꯨꯁꯦ ꯍꯥꯏꯕꯗꯤ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯃꯕ ꯃꯤ ꯇꯤꯟꯅꯕ ꯍꯩꯔꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯀꯣ ꯍꯥꯏꯕꯗꯤ ꯄꯨꯈꯠꯅꯗꯕꯁꯨ ꯑꯃꯠꯇ ꯂꯩꯅꯗꯦꯕ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯣꯏꯁꯟꯃꯤꯟꯅꯈ꯭ꯔꯦ Okay, adubu haina bale khoi competition ni na ada khoi chanura masen competition tawng matamdadi amaga aina hena ba haidi tawri ba thabuk tu aina kitang phajana tawna honarak banina adai du da ya hadi ngasai yam understanding leina taraga su khara khoi kai dare nungai na da bagum ba dre aina hende ade adu maga lagi ba keno da laksagi maria ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯈꯤꯗꯦ ꯑꯣꯗꯤꯁꯟ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯆꯦ ꯃꯦꯔꯤꯅꯥꯁꯨ ꯑꯣꯗꯤꯁꯟ ꯅꯨꯃꯤꯠꯇ ꯊꯦꯡꯅꯩ ꯆꯦ ꯃꯦꯔꯤꯅꯥ ꯑꯣꯗꯤꯁꯟ ꯅꯨꯃꯤꯠꯇꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯇꯥꯔꯁꯨ ꯌꯥꯝ ꯍꯦꯟꯅ ꯀ꯭ꯂꯣꯁꯄꯨꯗꯤ ꯑꯣꯏꯔꯨꯗꯦꯕ ꯑꯣꯗꯤꯁꯟ ꯈꯜꯂꯛꯑ ꯃꯇꯨꯡꯗ ꯏꯚꯦꯟꯠ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯃꯃꯥꯡꯗ ꯌꯥꯎ ꯃꯌꯥꯝꯁꯨ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯅꯥꯎꯅꯦ ꯃꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯗꯧꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯆꯦ ꯄꯤꯌꯥ ꯗꯔꯁꯅꯤ ꯑꯗꯩꯗꯤ ꯑꯕꯦꯁꯅꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯌꯥꯝ ꯄꯤꯕꯤꯕ ꯆꯦ ꯃꯦꯔꯤꯅꯥꯁꯨ ꯑꯩꯅ ꯈꯪꯗꯕꯁꯦ ꯆꯦ ꯃꯦꯔꯤꯅꯥꯗ ꯍꯪꯗꯣꯏꯅꯤ ꯆꯦ ꯄꯤꯌꯥ ꯗꯔꯁꯅꯤꯁꯨ ꯍꯪꯗꯣꯏꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯤ ꯁꯤ ꯈꯪꯗꯦ ꯍꯥꯏꯗ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯀꯁꯥꯔꯗꯒꯤ ꯀꯩꯅꯣ ꯏꯇꯥ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯖꯨꯂꯤꯒ ꯄ꯭रिꯌꯥꯡꯀꯥꯒ moju hadi audition qualify tawba audition qualify ꯇꯧꯔꯒ ꯃꯣꯕꯥꯅꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯊꯥ ꯃꯨꯛꯁꯦ 1 month ꯃꯨꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯏꯒ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯕꯅꯦ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯁꯤꯗꯅꯦ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯔꯒꯁꯨ ꯌꯥꯝ ꯍꯦꯟꯅ ꯂꯣꯏꯅ ꯁꯜꯂꯨ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤꯁꯦ ꯑꯗꯨꯝ ꯀꯞꯄꯦ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯞꯄꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯣꯏꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯃꯥꯏ ꯄꯨꯔꯛꯄꯒꯤ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯏꯅꯦꯕ ꯂꯥꯏꯔꯩꯄꯥꯛꯅꯦ ꯈꯜꯂꯒ ꯂꯥꯛꯏꯅꯦꯕ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯌꯥꯝ ꯏꯄꯥ ꯏꯄꯨꯒꯤ ꯈꯣꯡꯒꯨꯜ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯄꯨꯔ ꯆꯠꯈꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯃꯉꯣꯟꯗ ꯖꯨꯂꯤꯗ ꯅꯨꯡꯗꯥꯡꯗ ꯃꯦꯁꯦꯖ ꯊꯥꯏ ꯖꯨꯂꯤ ꯅꯣꯏ ꯍꯌꯦꯡ ꯄꯨꯡ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯦꯁꯦꯖꯁꯦ ꯍꯜꯂꯛꯇ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯩꯅ ꯅꯣꯏ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯀꯞꯁꯟꯕ ꯈꯪꯉꯕ ꯑꯗ ꯃꯣꯏꯁꯨ ꯂꯣꯏ ꯀꯞꯄꯛꯑꯦ ꯑꯗꯨꯝ ꯆꯤꯆꯦ ꯍꯣꯏ ꯂꯩꯔꯝꯃꯤꯕ ꯏꯅꯥꯎꯄꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯗꯩ ꯍꯥꯟꯅ ꯌꯥꯎꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯃꯣꯏꯅꯅꯦ ꯑꯗꯨꯝ ꯈꯪꯗꯕꯁꯦ ꯑꯃ ꯂꯣꯏ ꯁꯤꯌꯔ ꯇꯧꯅꯗꯅ ꯆꯥꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏ ꯀꯨꯟꯁꯦ ꯆꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯄꯤꯖꯗꯕꯕꯨ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯅ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯁꯦꯅꯤꯌꯔꯕꯨ ꯄꯤꯖꯗ꯭ꯔꯦ ꯅꯣꯏ ꯆꯥꯅꯕ ꯍꯣꯠꯅꯕꯗ Okay, khoi kun gi bonding se yamna nungsinana haitare yam nungsinana leiminakibagi mami do khoi ngasi gi lakpiri ohum jagi dum khangjare okay event dong lakchar gi event se ai sai haijakiba khoi lifetime len singi likun ticket pa hai maram da hena khangna hona ba ari ngasa gi khoi nasom sem nga khujik khoi nasom amam loithet piri nasom sem ba isan sem jaduini adu thecha duini ari gi phau cheng khoi khappa khai base si ba ari gi khoi gi कोई चाक थोंग बगी से सी मरी किसन न मरु ओइबो ओइबि खेब्रा अतोप कर करे एक्टिविटी ले बिखि केनो ते मारिया तुम हौजरा ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯏꯚꯦꯟꯠ ꯆꯠꯄꯁꯦ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯗ ꯆꯠꯄꯅꯦ ꯏꯃꯥ ꯇꯝꯐꯥ ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤꯗ ꯃꯉꯣꯟ ꯆꯠꯄ ꯀꯥꯟꯁꯦ ꯃꯦꯁꯦꯖ ꯃꯌꯥꯝ ꯐꯪꯉꯦ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯈꯤꯕ ꯁꯥꯕꯝꯅ ꯀꯥꯎꯔꯒ ꯀꯥꯎ ꯁꯥꯕꯝꯅ ꯊꯤꯜꯂꯒ ꯊꯤꯟ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯔꯧ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯃꯌꯥꯝ ꯑꯃ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗꯅ ꯂꯣꯏꯅ ꯊꯨꯞꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯒꯤꯗꯤ ꯈꯣꯏꯔꯤ ꯐꯥꯕ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯤ ꯐꯥꯕꯒꯤ ꯃꯐꯝꯗ ꯆꯠꯂꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯤ ꯑꯁꯥꯎ ꯄꯔꯩ ꯅꯥꯏꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯇꯨꯔꯩ ꯎꯔꯩ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯤ ꯐꯥꯕꯅ ꯆꯤꯡꯉꯨ ꯂꯥꯏ ꯑꯃꯗꯤ ꯇꯥꯏꯕꯪꯒꯤ ꯑꯅꯤꯃꯛꯀꯤ ꯈꯣꯏꯔꯤꯕꯨ ꯐꯥꯖꯟꯕꯤꯈꯤ ꯍꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯤ ꯐꯥꯕꯗ ꯊꯧꯅꯤꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯔꯒꯗꯤ ꯐꯥꯖꯟꯕꯤꯕ ꯉꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯈꯪꯉꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯥꯔꯖꯤꯡꯗ ꯆꯠꯂꯦ ꯃꯥꯔꯖꯤꯡꯒꯤꯁꯤꯅ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒꯅ ꯇꯔꯄꯟ ꯑꯅ ꯍꯥꯏꯅꯔꯤꯁꯦ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯁꯤꯗ
ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯤꯝ ꯋꯥꯔꯛ ꯍꯤꯟꯖꯥꯡ ꯁꯦꯝꯕꯗ ꯁꯦꯝꯃꯤꯟꯅꯕ ꯑꯗꯒꯤꯗꯤ ꯑꯃ ꯂꯥꯏ ꯈꯨꯔꯨꯝ ꯇꯥꯔꯁꯨ ꯄꯨꯂꯞ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯂꯩꯍꯧꯅꯤ ꯇꯧꯕ ꯅꯠꯇꯕ ꯁꯣꯝꯗ ꯆꯠꯂꯦꯅ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯁꯣꯝꯗ ꯆꯠꯂꯦ ꯄꯨꯂꯞ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯑꯗꯨ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯌꯥꯝ ꯇꯝꯃꯦ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯆꯠ ꯕꯦꯕꯥꯔꯁꯦ ꯀꯥꯏꯕ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ahal laman nuna ako ulay ba nung shiba na ako na sukay ba ngam diba adugi matunda chak thong ba phu ho ba se phu ho ba tawi na chom semba sida ako na tamise takhe lay ga chigong lay gi wahan tho yam na lay gire thai na gi pai pung na ako gi kaino se yam thak wang na thambira me hai tare koi mitai gi phurup gi nupi bu hai tare nupa bu hasu yam wa thak wang thambira me ba aduduna takhe lay ga chigong lay ga sina na chom se ako gi nupam na nupam na nushi phungdok pada sizin ba adagidi ako na sumna sinliba songi na chom sina leitengi na chom ne ba min aibu phazai hai sunu na sinma na chom ne ba leitengi na chom ne ba sina aseng ma na chom di takhelai chigong nei na chom sina ba adagidi cheng khaiba sida su adum habdi sumaina khai ki damni khai china khapdi akoi yangkok haiba pot se yamna marui ba pone akoi ima ayang le ma pan thoibina kaidong ba potsak amani masina ima ayang le ma pan thoibina nongpok seloi chingda taibangi awana pumbase kokchar sanu haina yagi ba pot ne ba yangkok se mana khap launa khap to ki ba aphatta ba wairu phatta ba phauha myam se loi khatok pigar ba achang ba ching myam duna yangkok ki manu thambi de haiga aduna akoi gi taibang da kari thawang log hai matam da phatta ba akoi da ture ye ching dam awana myam se sisina khandok pigar matung da aphaba nga ta kang lei se thambi hoba adagidi yangkok ki thoga yam yamgre poklak padagi horaga akoi angang se amama gi pibok ning dagi horaga tholak pada taibang phawak pa matam da yangkok na thogal tawni ba mama da nacha pambra sana pambra lipa pambra na hangi du ipan thaba matam da taruni pan tha matam da yangkok ki thogal yam yami adagidi saroi ngaroi tan thokpa adagidi matang da loirak pa taibang na hayeng chingu sarai manakta chatkidro ba matam da taibang thado ba matam da magi thawai ga hakchang ga khainar ba matam da yangkok na thogal tawe ba magi maido kaina aduguma myam ma mitegi yam leigre adagidi nushina ba mayam nushina ba thogal lon chat aduguma myam doi tame sida yam kane aduduna aina haizani medo chanu myam leiba myam se sise loina ma yaubi mitai chanu se yaudaba yade khalaga yaubi matang jaide di hariba yaudaba yade mitai chanu ki pageant se loi la pi tare mayam si tamhauragadi kana ba yam kana duine okay merna da lakse ki merna ngasi sigi experience hai tare ngasai event mayam se isagi wena se takpi kari experience na kwai nuai ki ba karamba event na kwai nuai ba kari da kwai yam tamho ba habi kwai challenging oi bisum habi sina kwai wagi kaina wabadi amta leite loi nuai kre loi ma punna to mino bugi loi na mak nungai ba ngaktene kogi ngasai gi mariana haiba kogi takhele na somgi adui matang du yam nungai kamai tawduino kaina ha ma khangdana ko kogi jigong leisina kogi kano oidoini singel oidoini singel nupa se oidoini ba okay adegi takhele sina leirang nupi se oidoini ba kogi nupi nupas na nupi sida ai nushi na phongdok pa se koigi jigong lei sina takhele gi kano manung si magi ahoba ma yawe sida hapchal laga ne thumna thillaga koigi kano mo nupi sida sida kaigumba piba matamda nupi sina lawraga na chom ni chin gi tardi nupi sina ma si yari haidoine ba kaigumba nupi sina hundo ma ga nekhara sakraba yade habado maina oidoine ba adi matang du yam nungai ba oigi adagi di koigi phu hoba matang do ai phu hoba koigi yum da di koi kano ni na chak thong ba koi kano hai se LPG gas na thong adai du da sing da thong ga taw ba adu matam adigi wari su li fu ho ba gi matang se koi gi taibang na koi gi kano chaubi chafu hai ko chafu to adai du da koi gi chaubi chara nung khai ba na taibang gi koi gi chak thong ba ho gi ba imana koi ima lemren sida bi na chak thong ba ho gi ba gi adu gum ba gi wari koi gi kamaina haini kogi chaubi chafu se kogi ima panthoi bi se sisina magi nura khudo leina haidana chap kan hoi lei ama lei adudigi mai mahaido adugi mo ong de laraga ima sina saraga kogi kan ima lembrel sidabi se sinaraga ima lembrel sidabi se akoina hujik chaksang hainari se akoigi hanagi londadi ugi wal hau shang haibane ba adaidu da changaga ima sina ima wal hau bi sayolaga
ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯤ ꯆꯔꯥ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯍꯧꯈꯤꯕꯅꯦꯕ ꯑꯗꯩꯗ ꯆꯥꯎꯕꯤ ꯆꯔꯥ ꯆꯥꯛ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯄꯥ ꯁꯂꯥꯏ ꯁꯤꯗꯕꯁꯤꯅ ꯏꯃꯥꯗ ꯌꯥꯊꯪꯁꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯅ ꯄꯤꯕꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯆꯥꯛꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗ ꯆꯥꯛꯁꯤꯒ ꯍꯦꯟꯖꯥꯡꯁꯤꯒ ꯄꯨꯟꯅ ꯊꯣꯡꯉꯦꯕ ꯑꯗꯨꯅꯤꯕ ꯆꯥꯎꯕꯤ ꯆꯥꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯃꯩꯗ ꯑꯃꯨꯛ ꯑꯗꯨ ꯆꯥꯕ ꯍꯩꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯄꯥꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅꯗꯤ ꯀꯩꯅꯣ ꯑꯣꯏꯅꯝꯗꯦꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯎꯗꯕꯁꯨ ꯎꯍꯜꯂꯣ ꯇꯥꯗꯕꯁꯨ ꯇꯥꯍꯜꯂꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯉꯦ ꯑꯗꯒꯤꯗꯤ ꯆꯝꯐꯨꯠ ꯐꯨꯠꯂꯦ ꯃꯣꯔꯣꯛ ꯃꯦꯠꯂꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯛꯄ ꯇꯤꯜꯍꯧꯁꯦ ꯌꯦꯟꯗꯅ ꯇꯧꯔꯦ ꯑꯗꯨ ꯇꯝꯕꯤꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯛꯀ ꯉꯥꯒꯁꯦ ꯊꯪꯗꯔꯛꯑꯦ ꯑꯗꯨ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯤ ꯆꯔꯥ ꯑꯩꯈꯣꯏꯒꯤ ꯅꯣꯡꯈꯥꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯕꯪꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈꯤꯕ ꯅꯨꯃꯤꯠꯁꯤꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯕ ꯑꯗꯩꯗꯤ ꯆꯦꯡ ꯈꯥꯞꯄ ꯆꯦꯡ ꯈꯩꯕ ꯑꯩꯈꯣꯏ ꯈꯞꯄ ꯍꯥꯏꯕ ꯆꯦꯡ ꯈꯥꯞꯄ ꯑꯗꯩꯗꯤ ꯆꯦꯡ ꯈꯩꯕ सिसु कयमता नते अखोइना तौरिसे अखोइगी ताइबंगसिदा लेइबा अखोइगी यांकोकसे इमासिना अखोइगी पांथोइबी अयांगलेगा पांथोइबी इमासिना अखोइगी कंगलेइजिगी मसक अखोइगी अपाकपा मराक मयुंगसिगी मसक मोओंगसे लौरगा अखोइगी यांकोकसे पारगा इमासिना अखोइगी नोंपोक सेलोइलामाइ चिंगजिदा खप्पनेबा खप्पिसे अखोइगी हाइ फौसी फौसे फौहुम फौजा कई कई मैम जेंकुप जेंदोय मैम से खप्तोपने हाइबदी ताइबंगसे लेइबा फत्तबा हाइतारे अदुबी मैम दो अदगिदी अफाबना लौशल्ले हजि मारियान हाइदो मैम माजो हाइ ओके याम तमजनिंगे मैम थेंगरे मरुइना इवेंट मैम सिदा ओके के नोदस लाक्चरमगे परंगाबी की दिसिगी तुंगा तुंगा इवेंट सिंगसे सिदगी क्वाइदे नुंगाइ की क्वाइदगी हाइदि इंप्रेशन न लेहोबसे ओय लोइनदि लेरमनी नुंगाइ नुंगाइ बा मैम तमी मैम से अदु करी हाइबिनिंग स्वाइसिदा कोई चेमेरीना मदी कइनोनासु अखोइगी इनाउ मारियानासु हाइबिग्रेको अदुना आइगी ख्वाइदगी वासु वागिबा तो नुंसु याम नुंगाइगिबा अदुगा सक्सेस माइसु पाखिबा मनको आइजे सेंग खाइबजि तसेंगना हाइतेबा ओके हाइना हाइजरक्तेबको खप्पदि सुम खप्पगा चाक थोंबो खप तौबा तारगसु अखोइगी कदाशुगी प्रेसिडेंट इबुंग किरणना हनक्ति सेंग खैबा खप्पा यावगनिको अदुना तमझलो नुपी मोइरदि ना हाबा आई अदु हाइजरगसु आइना हाइनबा पोट नतबनिना खैबदि सुङाइ हाइद्रेबा अदैदि इमादमु इमा चाक थोंबा मतमजिदा इमा आई चेंग खप्पा तंबियोना चेंगजे खप्पासिदा पुंचाइ चाइदुइने इमाजे लोइसलो यारे लोइसलो न खपुरनु अदैदि आई हाइद्रे इबोंना मुक तंबिरे तबीर खुदपो पारा तंबीरेबा अदैसि खरगा तारा कान एंगोंदा हाबदि हाइरे नाइ से तम तौरेबको तौ मतमजिदा इवेंट चले चप्पा मतमजिदा इसे पाखतपम यावरेबा आयो चेंग खै हाइदोखरदे इदि मंगजरेदना ना खल्लेबको अदै चेंगजे खापगा खै भरपगि तारेबको एंगोंदा याम नुंगाइजरेबा अदुमा लेरे अदु अइना फु हौबजिदा अखोइना युमदा चाक थोंगना राइस कुकर दा अदगी अदुबाइना थोंगमनिना याम लाइना नुंगाइना थोंग्रेबा अदुगा अखोइ चाउबी चफुसिदा थोंगबजिदा अखोजि कमाइना थोंगनी जे अंगोन हाना एक्सपर्ट ओइबा नतबनिना आई याम पाखतलेबा अदो सिदगिसुने का अखोइ जे मुका इवेंट सि यारगा मार्क अमु पिदुजे सिदाइ चेंग चंगदि अमु आई सोइ लेहौ तारे वखजि खनजरेबको अदो आइना कनो तब इन इबोक तंगे इबोक स्माना चाक थोंगबजिदा आई अखोइ इबोकतगी याम लौजैबा इबोक से आई फुड क्रेडिट नेबा आइगी युंगी बुबोक से को पुजारी अदा बुबोक सिने अंगोन ताकपिरे स्माना अखोइ चफु सिदादि लेबांगना साबनिना अखोइगी चेंगसिना चेंगजि हाप मतमजिदा महीसि खर यामहल्लो यामहनबा तारगदि अखोइगी सगोलकपा मतमदा चफुदुना चुपसनगिबगी सांगा अदगी चेंगदुना फरकपगा अदगी फजन अंगोना ताकपिरेबको अदुगा चेंगसिना खगा सगोलकपा मतमजिदा लादुना कुपसलगा पयाना कुपसलगा थमोना अदु मैदु खगा इंथोना आइजि अदुगी वाखलजिदे कनामता संगद्रेबा चाकि फबाना आइजि खुरुमेबको अदुगा आइना क्वाइदगी नुंगाइजबा मना आइना चाकि थोंद्रिङाइगी ममांगजिदा आइगी पोसैजे आइगी मांगजिदा पुलप थमेबा पुलप थमबजिदा आइना कनाना खनगेबदा इमा इमोइनुजे सिजे आइगी थमोइदा लाचैबा इमा इमोइनु इमाना थोंजबने अदुगा नसुनि सेबा चंगजबने ngasiगी तरा लुलेन लखतगदुइबा चाउबी चफुसिदा थोंजगदुइबा चाकि इमाना थोंबियुकोना अदुमाइना इजि लाइबा अहुमला कटलगा चाकि थोंबा हौरेबा आई सुङौ हौगतेको आई कनामता खन्दै वखल चाकि फबिबाना खल्लेबको अदा सुम इमानबी इता खोइ मैम चाक थोंगिदना
ꯆꯦꯡ ꯆꯪꯕ ꯈꯣꯠꯄ ꯌꯥꯎꯔꯛꯄꯁꯦ ꯑꯩ ꯃꯤꯍꯨꯟ ꯁꯨꯔꯛꯇ꯭ꯔꯦꯕ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕꯀꯣ ꯃꯥꯏꯁꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯅ ꯊꯣꯡꯉꯤꯕ ꯆꯥꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯆꯥꯕꯤꯒꯦꯅ ꯇꯧꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯣꯀꯦ ꯈ꯭ꯋꯥꯏ ꯅꯨꯃꯤꯠꯇꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯆꯥꯛꯁꯤ ꯍꯥꯎꯕꯒꯤ ꯆꯥꯛꯇꯣ ꯀꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯣꯏꯈ꯭ꯔꯦꯕ ꯍꯤꯟꯖꯥꯡꯒꯤꯁꯨ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯄꯨꯂꯞ ꯊꯣꯡꯈꯤꯕꯅꯤꯅ ꯉꯁꯥꯏ ꯆꯧꯕꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯕꯀꯣ ꯆꯥꯛ ꯈꯛꯇꯪ ꯊꯣꯡꯗꯣꯏꯅꯦꯕ ꯏꯟꯖꯥꯡꯗꯤ ꯊꯣꯡꯕꯗ ꯂꯥꯏꯔꯅꯦꯗꯅ ꯆꯥꯛꯁꯤ ꯐꯕꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯍꯦꯟꯖꯥꯡꯒꯩꯅ ꯏꯕꯨꯡꯅ ꯊꯣꯡꯕꯤ ꯆꯥꯛ ꯍꯧꯕ ꯇꯥꯔꯛꯇꯣꯏꯅꯦꯕ ꯊꯣꯡꯕꯁꯤꯗ ꯑꯣꯀꯦ ꯑꯗꯨꯁꯨ ꯃꯩ ꯑꯩꯈꯣꯏꯅ ꯎꯆꯥꯟꯗꯒꯤ ꯍꯧꯔꯒ ꯋꯥꯏꯒ ꯇꯧꯔꯒ ꯁꯤꯡꯒ ꯇꯧꯔꯒ ꯁꯥꯃꯨꯛꯁꯤꯗ ꯊꯣꯡꯗꯣꯏꯅꯦꯕ ꯑꯁ ꯃꯩꯈꯨ ꯃꯌꯥꯝ ꯃꯩꯈꯨ ꯑꯗꯨꯒꯅꯦ ꯏꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯊꯣꯡꯍꯜꯂꯤꯁꯤꯁꯨ ꯃꯆꯤ ꯃꯌꯥꯗ ꯊꯣꯡꯍꯜꯂꯒꯗꯤ ꯑꯃꯨꯛꯁꯨ ꯉꯟꯅ ꯂꯣꯏꯒꯗꯕ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯩ ꯊꯣꯡꯉꯛꯄꯗꯨꯅ ꯄꯨꯡ 2:30-3ꯗ ꯏꯕꯨꯡ ꯆꯥꯛ ꯂꯣꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯠ ꯃꯌꯥꯝꯁꯦ ꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯃꯩꯁꯤ ꯆꯥꯛꯂꯛꯇꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨ ꯀꯣꯝꯄꯥꯛꯅꯒ ꯈꯜꯂꯒ ꯊꯣꯡꯉꯦꯕ ꯑꯣꯀꯦ ꯃꯄꯥꯟꯗ ꯊꯣꯡꯕꯒꯤ ꯍꯣꯏ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯁꯨꯝ ꯁꯥꯕꯗ ꯃꯇꯝꯁꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯒꯗꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯁꯜꯂꯛꯇꯕꯅꯤꯅ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯅꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯀꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯔꯨꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯅꯥꯠꯀꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤꯖꯥ ꯑꯩꯈꯣꯏ ꯆꯅꯨꯔꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯖꯦꯅꯔꯦꯜ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖ ꯑꯣꯏ ꯑꯄꯤꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯦꯟꯇꯛꯅ ꯈꯔ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯃꯦꯔꯤꯅꯥꯗꯒꯤ ꯍꯧꯖꯒꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯅꯝꯕꯅ ꯍꯧꯖꯤꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯅꯤꯅꯀꯣ ꯅꯤꯉꯣꯜꯁꯤꯡꯗ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯕ ꯃꯐꯝꯗꯨꯗ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯁꯤꯗ ꯂꯩꯅꯤꯡꯉꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄꯥ ꯂꯩꯔꯝꯃꯤꯕ ꯑꯗꯒꯤꯗꯤ ꯌꯨꯝꯗꯨꯗ ꯂꯩꯒꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯏꯆꯤꯜ ꯏꯎꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯅꯅꯤ ꯅꯣꯡꯃꯁꯨ ꯈꯠꯅꯕ ꯌꯥꯏ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯆꯥꯛꯀꯧꯕꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯕ ꯆꯥꯛꯂꯦꯟ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯣ ꯆꯦꯠꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯃꯁꯨ ꯄꯨꯟꯅ ꯀꯥꯎꯃꯤꯟꯅꯔꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯆꯥꯛꯀꯧꯕꯁꯦ ꯄꯥꯡꯊꯣꯛꯁꯤꯑꯅ ꯍꯥꯏꯖꯅꯤꯡꯉꯤ ꯆꯥꯛꯀꯧꯕꯒ ꯅꯛꯁꯜꯂꯛꯄꯁꯤꯗ ꯑꯣꯀꯦ ꯄꯣꯏꯔꯩꯉꯥꯟꯕꯤꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯅꯤꯡꯕ ꯑꯦꯅꯤ ꯍꯥꯏꯕꯤꯅꯤꯡꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯄꯤ ꯃꯌꯥꯝꯗ ꯍꯣꯏ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯋꯥꯁꯤꯗꯤ ꯍꯧꯖꯤꯛꯇ ꯆꯦ ꯃꯦꯔꯤꯅꯥꯅ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯆꯥꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯃꯩꯇꯩ ꯆꯅꯨ LSSPꯒꯤ ꯁꯤꯟꯕꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯄ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯊꯝꯃꯒ ꯃꯤꯒꯤ ꯃꯃꯥꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯁꯦ ꯁꯤꯁꯦ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯐꯅꯦꯛ ꯁꯦꯠꯄꯤꯔꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯤꯔꯒ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯨꯕꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯋꯥꯏꯔ ꯁꯦꯠꯄꯅꯤ ꯅꯣꯡꯃꯗꯤ ꯄꯤꯔꯛꯑꯣꯅ ꯂꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯁꯦꯠꯄ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯍꯥꯏꯕꯗꯤ ꯊꯤꯖꯤꯜꯂꯒ ꯑꯃꯗꯤ ꯐꯤꯖꯣꯜ ꯁꯦꯠꯆꯔꯒ ꯑꯗꯨꯒ ꯑꯩ ꯏꯁꯥꯗꯤ ꯃꯩꯇꯩꯅꯦꯅ ꯍꯣꯏ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯥꯔꯤꯌꯥꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯃꯇꯥꯡꯗꯤ ꯆꯦ ꯃꯦꯔꯤꯅꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯁꯦ ꯗꯤꯋꯥꯂꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯏꯃꯣꯏꯅꯨꯒꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦꯕ ꯏꯃꯣꯏꯅු ꯏꯔꯥꯠ ꯊꯧꯔꯝꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯦ ꯌꯨꯝꯄꯥꯜ ꯂꯣꯟꯆꯠꯀꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯀꯪꯂꯩ ꯑꯁꯤꯗ ꯌꯨꯝꯄꯥꯜ ꯂꯣꯟꯆꯠ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯌꯨꯝꯄꯥꯜ ꯂꯣꯟꯆꯠ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑ ꯇꯥꯛꯄꯤꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯌꯨꯝꯄꯥꯜ ꯂꯣꯟꯆꯠ ꯊꯧꯒꯜ ꯂꯣꯟꯆꯠꯁꯤꯡꯁꯦ ꯏꯃꯥꯅ ꯇꯥꯛꯄꯤꯕꯅꯦꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇ ꯃꯩꯔꯥ ꯑꯃꯕꯨ ꯌꯨꯝꯗ ꯊꯥꯟꯗꯕ ꯏꯃꯨꯡ ꯌꯥꯎꯅꯔꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯗꯤꯄꯥꯅꯤꯇꯥ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯕꯣꯝꯕꯂꯥ ꯊꯥꯗꯅ ꯑꯗꯩꯗꯤ ꯀꯦꯇꯜ ꯃꯌꯥꯝ ꯊꯥꯗꯅ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯇꯧꯔꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯥꯊꯩꯔꯒ ꯊꯝꯕꯤꯔꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯃꯤ ꯆꯠꯅꯕ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯅ ꯆꯠꯅꯤꯡꯕ ꯆꯠꯆꯁꯅꯨ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯏꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯇꯕ ꯑꯣꯏꯅ ꯏꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨ ꯍꯧꯕ ꯃꯄꯥꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯦꯂꯣꯡ ꯄꯨꯡꯗꯕꯨ ꯑꯣꯏꯔꯣ ꯀꯦꯟꯗꯜ ꯃꯆꯥ ꯃꯆꯥ ꯈꯤꯇꯪꯗ ꯊꯥꯟꯕꯤꯔꯁꯨ ꯏꯔꯥꯠ ꯊꯧꯔꯝ ꯈꯤꯇꯪ ꯄꯥꯡꯊꯣꯛꯄꯤꯔꯒ ꯏꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯁꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯆꯅꯨꯔꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯣꯏꯐꯗ ꯀꯥꯏꯐꯗ ꯊꯝꯕꯤꯔꯝꯂꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯐꯤꯖꯦꯠ ꯊꯧꯒꯜ ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯁꯤꯡ ꯑꯁꯤꯗ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯉꯝꯕꯒꯤ ꯑꯆꯦꯠꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯒ ꯀꯪꯂꯩꯄꯥꯛꯁꯦ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ
मालेमगी थाकता अवांग थाकता थांगलसे हाइजनिंगी Okay. So hai riba ngasi ki message ohum je soidana manipur gi miyam da yobu erasunu maroina koi ningol sing da maite ningol sing da yobu erasunu hai bagi waklum da thamjage daga akoi positive note loina lobo isunu hai bagi wafum da thamjage duga koi ahum ki oina maroina merina porenga bi amadi maria gi oina handaki mai pak pasina ahan ba chapter raga mai pak gi chapter se matang leptra lakpo erasunu hai bagi wish ma koi impact news ke ma ke di pijage loisalak pasida koi gi gift partner liglagi ma ke di yam chamba khudol amtang haitare ahum dam tang tamjage gift hamper am de gift voucher aham basi edum nagna na faminari bai merina da han tamjarage matang si porenga be thank you so much mai buena ta kamane maximum 1000 okay ain sai dum khoi tara nung la yam pun mani na ko yam kana hawat basi ada mai ka jeta nan thoki bokka okay matang si ai thagachari thank you so much adu amuka hanna impact news ki maike degi yam chawng na mai pakpa nungai phaba life mo oibiu haina wish se pizarga ngasi goina di amuka na thaga chakonduk sari thank you so much ibunga thagachari masini ngasi gi manu huna serana shogi tharong ngasi gi edition se karam to bibe khode kan bir priya khoi mail id impacttvnews@gmail.com natraga khoi Facebook page www.facebook.com/impacttvmanipur da join to biraga comment amadi feedback tha bir priya well ladies and gentlemen thank you so much for joining us from the other side of the screen until next time this is Razran Thum signing off Kurumjari